ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯉꯁꯤ ꯀꯥꯝꯖꯣꯡꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯦꯝꯞꯇꯒꯤ ꯊꯣꯛꯂꯛꯂꯒ ꯆꯥꯇ꯭ꯔꯤꯛ ꯚꯤꯂꯦꯖꯇ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯇꯥꯡꯈꯨꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯩꯇꯩ ꯃꯆꯥ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯤꯁꯤꯜꯂꯛꯄꯗ ꯑꯉꯛꯄ ꯑꯣꯏꯔꯦ꯫ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ (NTAꯅ ꯂꯧꯕ ꯀꯃꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ (CUETUG) 2026 ꯑꯁꯤ ꯆꯠꯂꯤꯕ ꯃꯦ ꯊꯥ ꯑꯁꯤꯒꯤ 11ꯗꯒꯤ ꯍꯧꯔꯒ 38 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯍꯥꯏꯔꯤꯕ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠꯀꯤ ꯁꯦꯟꯇꯔ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯤꯁꯤꯜꯂꯛꯄꯗꯒꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯃꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ 2026 ꯑꯁꯤꯗ ꯃꯩꯇꯩ ꯃꯆꯥ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥ ꯑꯃꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯦꯕꯟ ꯀꯣꯂꯦꯖ (VSF ꯔꯣꯗ) ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯑꯁꯤꯗ ꯄꯤꯔꯛꯂꯦ꯫ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯦꯗꯃꯤꯠ ꯀꯥꯔꯗꯅꯆꯤꯡꯕꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯈꯨꯠꯇ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯕꯐꯔ ꯖꯣꯟ ꯊꯝꯗꯨꯅ ꯃꯩꯇꯩ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯇꯧ ꯀꯔꯝꯅ ꯃꯩꯇꯩ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯄꯔꯤꯈ꯭ꯌꯥ ꯊꯥꯕ ꯆꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯀꯃꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯃꯩꯇꯩ ꯀꯦꯟꯗꯤꯗꯦꯠ ꯈꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLA ꯐꯥꯎꯕꯅ ꯉꯁꯤ ꯐꯥꯎꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯗꯨꯅ ꯄꯔꯤꯈ꯭ꯌꯥ ꯊꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯄꯔꯤꯈ꯭ꯌꯥ ꯁꯦꯟꯇꯔ ꯑꯁꯤ ꯍꯣꯡꯗꯣꯛꯄꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯣꯛꯇ ꯂꯩꯔꯤꯕ ꯚꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦꯒꯤ ꯍꯛꯆꯥꯡ BJPꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯊꯝꯂꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯧꯃꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ (ZCCꯅ) ꯂꯩꯈꯤꯗ꯭ꯔꯕ BJPꯒꯤ MLA ꯚꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯗꯤꯜꯂꯤꯗ ꯄꯨꯔꯒ BJPꯒꯤ ꯍꯦꯗ ꯀ꯭ꯋꯥꯇꯔ ꯃꯅꯥꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ZCCꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯃꯨꯑꯟ ꯖꯧꯃꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯖꯧꯃꯤ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ MLAꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯨꯔꯒ ꯑꯥꯏꯖꯣꯜ ꯐꯥꯎꯕ ꯆꯠꯀꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯤꯜꯂꯤ ꯐꯥꯎꯕ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯒ BJPꯒꯤ ꯍꯦꯗ ꯀ꯭ꯋꯥꯇꯔꯁ ꯃꯅꯥꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯐꯨꯕꯗꯒꯤ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯛꯈꯤꯕ BJPꯒꯤ MLA ꯑꯗꯨ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯍꯔꯤꯌꯥꯅꯥꯒꯤ ꯒꯨꯔꯨꯒ꯭ꯔꯥꯝꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯣꯛꯇ ꯐꯤꯚꯝ ꯀꯥꯏꯍꯟꯗꯅ ꯊꯝꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ MLA ꯑꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯖꯧꯃꯤ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯔꯨ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯈꯔ ꯊꯝꯂꯛꯈꯤ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤ ꯅꯧꯅ ꯌꯥꯠꯊꯣꯛꯅꯕꯒꯤ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2017ꯗ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯔꯛꯈꯤ꯫ ꯊꯥꯂꯣꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ ꯇꯥꯔꯝ 3ꯂꯛ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕ ꯚꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦꯕꯨ ꯏꯪ 2023ꯒꯤ ꯃꯦ 4ꯗ ꯃꯤꯑꯣꯏ ꯈꯔꯅ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯇꯝꯊꯤꯅ ꯐꯨꯈꯤꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯔꯨꯔꯒ ꯂꯝꯐꯦꯜꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯇꯔꯗ ꯍꯜꯂꯛꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯃꯍꯥꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯦꯌꯔ ꯑꯦꯝꯕꯨꯂꯦꯟꯁꯇ ꯂꯩꯉꯥꯛꯅ ꯆꯦꯟꯗꯨꯅ ꯗꯤꯜꯂꯤꯗ ꯄꯨꯔꯒ ꯂꯥꯌꯦꯡꯈꯤꯕꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯗꯒꯤ ꯐꯤꯚꯝ ꯈꯔ ꯐꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯌꯨꯝꯗ ꯂꯩꯔꯨꯔꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯅꯠꯇ꯭ꯔꯒ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯄ ꯂꯩꯇ꯭ꯔꯤ ꯑꯃꯁꯨꯡ ꯆꯦꯟꯅꯕ ꯑꯃꯠꯇ ꯐꯥꯕꯁꯨ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯚꯥꯜꯇꯦꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯋꯥꯀꯠꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯔꯤꯝꯁꯇ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯕꯛ ꯆꯪꯂꯝꯕ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯇ ꯃꯜꯇꯤꯇꯥꯁꯀꯤꯡ ꯁ꯭ꯇꯥꯐ (MTS) ꯑꯣꯏꯅ ꯈꯜꯂꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯔꯝꯗ ꯋꯥꯀꯠꯂꯛꯄꯗꯒꯤ ꯏꯟꯇꯔꯚ꯭ꯌꯨꯅ ꯃꯤ ꯑꯃꯅ ꯌꯥꯎꯔꯒ ꯈꯜꯂꯕ ꯇꯨꯡꯗ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯊꯕꯛ ꯆꯪꯂꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯝꯐꯦꯜ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯖꯤꯇꯦꯟꯗ꯭ꯔ ꯃꯤꯅ, ꯆꯍꯤ 30, ꯔꯥꯖꯁꯊꯥꯟꯒꯤ BP-0ꯇ ꯋꯥꯔꯗ ꯅꯝꯕꯔ 2ꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯕꯖꯔꯪꯒ ꯂꯥꯜ ꯃꯤꯅꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯍꯥꯛ ꯂꯝꯐꯦꯜ ꯄꯨꯂꯤꯁꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯥꯔꯆ 18ꯇ ꯔꯤꯝꯁꯀꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ, ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ
Mekol Rajkumar Singana complain taurakibagi matung inna Lampel Police ki team amana hiram asigi matangda case ama lokatuna thijinduna laki. Complain aduda All India Institute of Medical Sciences New Delhi na akanaba examination center kharada pangthokpa common recruitment examination 2024 da mahut silaga interview yawba amasung aranba thawong sathaba yawre haibu wapam phongdoraki. Jitendra Minasu matau asumna aranba mawongda RIMS ki MTS oina thabak sanglakibani. Odisha ki Bhubaneswar da leiba Sandaka Industrial Estate ta thabak launabagi exam asi mamang segi February 16 ta pangthokki. Thabak khalaba matungda haunabi matung inna sahi asigi March 13 ta RIMS ta MS Tata Consultancy Services amadi MS Innovative View na candidates singi biometric verification sathaki. Maduda Jitendra Minana interview yawba matamda laukiba biometric data ga sanaramdaba thenaki. Atopa miyoy amada mahut sinduna interview yaholaga Jitendra Minana thabak sanglakpani haiba mayek sena khamba ngamki. Matau asumna aranba thawong sathaba gengkhutpu amagi maramda thigetpa mathau tabana numit taruk nigi police custody remand laukibani hairi. US military ki plane ama emergency distress signal piramlaga mafam khangnana mangkhre. US military ki fighter jet sing nongtakta thau hanbada sinaba flying gas station haina khangnaba US military ki Boeing KC-135 stratotanker plane ama Iran ga naknana leiba Persian Gulf ta paina 7,700 emergency distress signal thadok lamlaga mafam khangnana mangkhre hairi. US amasung Iran ni marakta nauna tension wangkat narakpa amasung Irana UAE da missile amasung drone sinaduna attack tawkhraba matungda US military ki plane ase mangkhibo oibana Irana kaptaramlagadra haibagi nungnangba poknari. Nakal amaromda Strait of Hormuz da thumjalakpa US ki vessel singda attack tarukpa sing amatalemna tharoi malemgi laimaidagi makoibu muthat khigani haina President Trump na phongdokhrei. Hauji Strait of Hormuz da vessel chanipan ni mathakta satpa yadana leiri. US na makoi ki navy thajalakliba ase Strait of Hormuz fauduna vessel sing asi chalana bo honabada mateng pangnabu oigani haina phongdoknarakli. Wakalon kenaba leiribasi thadokuna lamdam ase kanaba honaminasi haina laisemba sana zawna phongdorakli. Apunbagi pangalna awasing maitiba pikhibani political CSO amasung wakal gi khenaba leiribasi punsinduna lamdam ase kanaba maikeda chatminasi haina Rajya Sabha gi MP laisamba sana zawbuna phongdokhre. Wafam ase Maharashtra Nursing Memorial Committee Imphal amadi Sri Sri Gopinath Ji Temple Board na senduna Maharashtra Nursing gi poknapam lamdam Sagolban Mabudau Mantri Laikai da pangthokpa Maharashtra Nursing gi Saniga Kuntramari Suba mapok kuman tharamda phongdokhibani. MP laisamba sana zawbuna makhatana hai apunbagi pangalna awasengbo Manipurna maithiba pikhibani. Numit asina sahi taret khuntakpa matamda Maharashtra Nursing Inithau Gambir Singh Hera Chandra amadi matamdugi masak khangba amasung khangaudraba athauba singna punsilaga Manipurbo awagi makutagi kankhiba adu nahona naningsing halle. Tongan political amadi wakalgi khenaba phurupki khenaba CSO sing punsindaba kaya leiriba se punsinduna Manipurbo kananaba maikaida sanction minase. Haujik tholiba tangdu laitadaba sisu sahi taret khuntakpaga manaba amane puarida matam adugi mirolna kathokhiba adu aikoina matau tamba mathau tai. Amaromda that anniversary pangtholiba asigumna iningthau asigi pokpagi numitsu state lengana senduna iningthau nursing gi sada nauda senga puna pangthok haningi haike.